Lakhipuronline puthokchaba June ki tang 19 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba Pao numit humni gi manungda anirak suba oina laktuna Mukhyamantri Dr. Himanta Biswa Sarmana Silchar gi ichau gi pibam koina chatuna yengsinkhre. Tampak asida Barak turel amadi atai masa turel singi imai hantharakle tongan ba lup kayana ichauna awaba taraba mioi singda jangbang pibagi thabak makhatana chathari amasung Manipuri Sahitya Parishad Jiribam gi chahi yankhai suropagi komon thoram pangthokre. Haujik mapungoiba Pao tabirase. Numit humni gi manungda anirak suba oina laktuna Mukhyamantri Dr. Himanta Biswa Sarmana Silchar gi ichau gi pibam arang koina chatuna yengsinkhre. Mafam kharada khongna aduga mafam kharadana NDRF ki board ta tongduna mahakna Chanmari Malinibil Rangir Kharina chingba mafam sing koina chatuna awa ana taraba miyamga hakthengnana unaduna wari sanakhi. Mahaki khongsat asida Kasar jila gi DC Kirtijoli Silchar gi MP Dr. Rajdip Rai Silchar gi MLA Dipayon Chakrabarti Lakhipur gi MLA Kausik Rai Mantri Porimol Suklabaita Kasar gi SP Ramandip Korna chingba makok thongba mioi sing loinakhi. Mukhyamantri na hai ichau gi phibam yengsinana ba PH Mantri Jayanta Malabarua ngasi Silchar da thunglargani. Mukhyamantri na hai mahak masamak amukhana chayola sigi manungda Silchar da laktuna yengsingani hairamkhi. Silchar gi ichau gi phibam khara sapharakle adubo ichau gi awabadi koktri mafam kayada hujiksu isingna thumjinduna lairi. Paumi Singda Wangang Laduna Mukhyamantri Dr. Himanta Biswa Sarmana hai ban kaibada chenaba mioi singi mathakta akanba thabak lokhatkani karigumbada masida thabak tawriba official sing chenaram labadi makhoi gi mathakta su thabak lokhatkani haikhe. No, moi eta case register koribo disu. This thing will inquire. Aru june mothari to bhangisil they have to face law. Aru amar jodi kiba official levelot kiba tat problem asile or they did not act swiftly. Obviously, this inquiry will also take care of their lapses. Ichau mayoknari ba mafam khudingmakta aikhoina changsina ba honari adubu mafam kaya amadi changba ngamdana lairi khudingwaki yaifanana ba thorang tauri haina Mukhyamantri na haikhe. We are ourselves saying that many areas still we are not able to go. So effort are on to reach the people. So we are not claiming that we have gone to everywhere. We know that many areas we are yet to reach. But that is why I told people that do this, do that, so that you can reach everywhere. Aru apnalukoru kiba specific suggestion thakile di dibo will try to accommodate. Pochai tangkhalakpagi matangda DC na Merchant Association gawari sanari tangai fedrabadi Guwahati dagi ensang napi puraktuna Silchar da phanganana bahonagani haibagi wapamsu Mukhyamantri na phongdokhe. DC Merchant Association or logot kotha pati ase aru ami chesta korim je Guwahatir pra ami vegetable adi pothabo paru niki tetia yat loge loge jitu karone scarcity hoise hetu nuhua hoi jabo. So ekhini moi aji goi because পৰখি আহোতে এবিলাক কথা ডিসকাস কৰাৰ সময় নাছিলে বা এনভায়ৰনমেন্ট ওয়াজ নট দেয়াৰ আজি মই হেখিনিও আলোচনা কৰিম যে আমি যদি বৰাকত সবজি বা আন বস্তু সেচুৰেট কৰি দিব পাৰো তেতিয়া দামটো নিজে নিজে কমি যাব. নংনিনি asida Silcharda medical camp tawduna ana laingi thabak hauragani Guwahati dagi doctor gi team ama thunglaragani masida army doctor singsu mateng pangani haina Mukhyamantri na phongdoklamkhe. Day after tomorrow, medical camps will start. Already some more doctors will come from Guwahati, and we have an army doctors will also help us. Doctors from medical college will also join duty. So every ward I have advised them to start some kind of medical camp. If not possible from tomorrow, from day after tomorrow. Central Water Commission na ngarang June gitang 13 numidang wairam pung 3 ta thokiba pau gi matungina Silchar Annapurna Ghata Barak turalgi ising imai meter 18.6 suino ama oiri hairiba mafam asida kudongthiba leina meter 18.9 ne Silchar da Barak turalgi imai kudongthiba leigi meter amaga centimeter 19 mathakta cheli
Karingbans Kusiara Turalgi Imai Meter Taraturuk Dasamik Animapan Oiri Haripa Mapamasida Kudong Tibagi Laina Meter Taramari Dasamik Mapan Marine Karingbans Kusiara Tural Kudong Tibalai Meter Amaga Centimeter Taramari Matakta Cheli Hailakandigi Mati Jurida Katakal Turalgi Isingimai Meter Taramapan Dasamik Mangataruk Oiri Haripa Mapamasida Kudong Tiba Laina Meter Kundasamik Anitaretni Mati Jurida Katakal Turelgi Isingimai Kudong Tiba Laigi Centimeter Humbutra Matoi Hantana Chili Lakhipurda Barak Turelgi Isingimai Meter Kunmari Dasamik Ani Oiri Haripa Mapamasida Kudong Tiba Laina Meter Kunhumdoi Dasamik Nipani Lakhipurda Barak Turelgi Isingimai Kudong Tiba Laigi Centimeter Kuntramari Matakta Chili Tongan balup kayana ijauna awaba taraba miyosingda tengbang pibagi thabak makhatana chathari Women Action Committee for Village Protection Lakhipur Khunona ijauna sokhalaba Kaptanpur GP amasung Rupai Bali GP gi manung chanbada Jingdong Laikai amadi Chandam Laikai Khungangda ngarang nongmaijing nimita chana thaknaba potlam sing yen thokre Kongset asida lubasigi President Sunita Konthaujam Secretary Nandita Singh amadi atai committee asigi member sing sarukyaki Chana thangna polang phara si koi je Carol Club Jingdong Laikai siga koi sina jabani angamba mateng hoi Women Action Committee for Village Protection Lakhipur Khunona sina jabani asesida matungda awara pa singgi leiba khudingmak su akoina khudong chaba phangani hayeng mak natraga su hangchi choidana hayeng jima koi pige ne atawi mathangda si loibaga program se koi Chandam Laikai da akoi khajik akoi ngamjaba Women Action Committee for Village Protection ni taraf tagi khajik tang akoi chacharugini All Assam Manipuri Muslim Students Union na chana thakna polam sing ngarang nomaijing nimita yenthokre Sribar GP gi manung chanbada leiba ichau nanglaba lalang part 4 Moragang Laisang Khong Bogla par ward number 4 amadi ward number 5 amasung lalang part 3 Moragang Tambamayum ward number 3 gi khunja singda thauthum hawai alu amadi atai tangai fadana changba potlam sing yenthokre Ichauna maram oiraga thagnanaba ising phangdaba mafam singda ising yenthokre Palarbon Youth Association Palarbon nangarang nongmaijing nimit tasu Sonai Road Siljar amadi Itkolana chingba khungang singda thagnanaba ising yenthokre punna ising liter lisingani ngarang yenthoki Khongchera sida association asigi president Irungbam Madhusudan amadi secretary Nabachandra Singaloina na atai member kunmukna sarukyaki hairi Naharol Lamjing Club Ganga Nagar Bonterapur gi mihut kangbu singna ising ichau mayok nariba Sonai constituency gi manung chanbada leiba Dhamali Selupar Meitei Khungang singda nongmagi changdaba yadraba polam sing Cheng Hawai ensang napi maroina thakna bai sing yumthong kayada yenthokre Khongchera sida Y Dipokumar Y Krishno L Bishwajit L Premjit O Manikumar S Binoy K Surendra amadi L Loyangan bana chingba mioi singa saruyaki Sahitya Academy New Delhi ka kusam natuna Manipuri Sahitya Parishad Jiribamna Sinduna Parishad ki Chahi Yankai Surukpagi Kumon Thorongba Loinana Chahi gi Mifam Jiribam gi Jimpal Conference Hall da ngarang pangthokre Mifam asida Parishad ki nauna Thaupugodaba Singkhan ki Tha Panthoi Sarat Thokchom amadi Moirangthem Malaya Devi bu yetnaba leitana President Secretary amadi Treasurer oina khanki Thauramda Saireng Saidinaba Wari Macha Pabana Mapungoiba Thauram oiki RK Nobinsana Pradhan Dibong GP Tha Panthoi Naurem Lukesor Singh amasung Thokchom Bishanath Member Manipuri Language Advisory Board Sahitya Academy New Delhi na khanaba mithunglen oina sarukyaki Thauramda Parishad ki magazine Jiri Laikol amadi Moirangthem Malaya Devi gi Saireng Lairik Nangi Chinban gi Machuna Phongki Thorongga mari lenana Sorok Khaibam Manikchan Ningsing Sahitya Mana Sarat Thokchom Moirangthem Malaya Devi amadi Saitapati da Piki Aroibada Maroiba Pao amukhanna Numit humnigi manungda anirak suba oina laktuna Mukhyamantri Dr. Himanta Biswa Sarmana Silchar gi ichau gi pibam koina chatuna yengsinkre
Tampak asida Barak turel amadi atay masa turel singi imay hantarakle tongan ba lup kaya na ijaw na awaba taraba miyoy singda tengbang pibagi thabak makata na chathari amasung Manipuri Sahitya Parishad Jiribam gi chahi yangkhai surokpagi komon thoram pangthokre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.